ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯑꯃꯁꯨꯡ ꯐꯋꯥꯛꯆꯥꯎꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯏꯃꯨꯡ 100 ꯍꯦꯟꯕꯒꯤ ꯌꯨꯝꯐꯝ ꯁ꯭ꯇꯦꯟꯗꯨꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ JDUꯒꯤ MLA ꯃꯉꯥꯅ BJPꯗ ꯌꯥꯎꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯊꯥꯔꯛꯈꯤꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯉꯁꯤ ꯁ꯭ꯄꯤꯀꯔꯅ ꯍꯤꯌꯔꯤꯡ ꯆꯠꯊꯈ꯭ꯔꯦ Norris Windona Sandoksa Numidangi Pau Ming Tabiriba Singbu Chanmabamna Krumjari, Hauzik Pau Sandokna Pizari. National Game Village known as Sagaliba Alternative Housing Complex More Churchanpur Amasung Fawakchawdagi Lanjanaraklaba Imung Chamakungi Yumfam Leifam Oiri. Government Lanjanaraklaba Singidamakta Yaifanaba Honari Haina Chief Minister N. Virena social media gi post amada Fundurakli. Lanjanaraklaba Singi Yaifanaba Makoibu Ingna Chigna Tangdu Leitaba Punsida Lainabagi Damakta Honaduna Lagi Hauzik Fawda Churchanpur More Fawakchawdagi Lanjanaraklaba Miyoi Chamri Humfugi Apunba Imung Chama Kungi Leifam Mafamasida Hongzanduna Yumfam Semhali Hari. Manipur ki Hauzik Oriba Tangdu Leitadraba Fiwam Yenglaga Manipur Police ki Apunba Team na Paksana Thiva Humbagi Thavak Chathabada Khutsu Khulai Singh Lepa Leitana Fagali Security Force ki Apunba Team Amana Thobal District ki B Phinom Village tagi Magazine Yauna 9mm SMG Carbine ama Pumpy Gun RL ama SMG Carbine Magazine ani 36 hand grenade HE hand grenade ama arming ring ama live rounds tarahumdoi detonator ama Jar smoke cell soft nose ama die marker grenade ama rubber bullet yauna 38mm anti-riot ama amadi radio set biofeng ani fakat pangamkre masada sunatana leirong Wi-Fi village Imphal East district tagi 36 live hand grenade mari detonator ama magazine yauna 9mm pistol ama .32 pistol ama charger yauna wireless radio set ama live ammunition contra blank cartridge contra matoi 303 rifle ama 2-inch motor ama 12-bore double barrel gun ama amadi pompi gun hariba singa sisu security force singna thiva humbaki thavak chathabada fakat pangamli hari amarom dasu Assam Rifles na automatic weapon FGC 9MK2 9mm ama live round turret local made motor pompi ani local motor pompi bomb ama single barrel gun ama amadi biofeng radio set ani hariba sing asisu Chandel district ki Songkhom amadi Gunzaldagi fakat pangamkre amadi Achat Owak Singh Security Force Singna check tawada ti Khulen Naka check force Sanapati district tagi Lunjanang Tuimai Chay Yankhaitaru Kauba nupa ama fabangamki hariba miyoi asidagi 4.8mm SBBL plastic cartridge mapan amadi 4-wheeler ama fakat pangamkre JDU ki MLA mangana BJP da yaukibagi mayokta speaker ki tribunal da tharakiba disqualification case ngasi speaker na hearing chathakre makata ba hearing jail ahongi matung da chatharagani JDU dagi mai palaktuna karaklaba matung BJP da yaukraba MLA manga adudi 𝐋𝐢𝐯𝐞 Ngursanglur Sanate MD Asafuddin Thangzam Arun Kumar amasung LM Khauteni MLA mangagi mayokta tharakiba disqualification case asigi petitioner oriba Hareshwar Goswami ki council oina and Bhupendra Maitena left ki Supreme Court ki verdict ki matung inna disqualification
petition sing asi tha ahum gi manungda loishin gadabani haiba leibana hearing asi atuba matamda pangthoktuna disposal taunaba kana taksin ki Mark Namakha Tana Nungtigi Speaker ki Tribunal na Chathaba Proceeding Natroga Hearing ki Order Copy Singsu Thamki MLA Manga Asig Disqualification Petition Tharaki Basi Lisangani Kuni Toidani Kunhundoi Lisangani Kunmari Nate Speaker ki Tribunal Asida Respondent Council Ingna Jail Ahum Mari ki Matampi Naba Haiki Amaromda Petitioner Council Singna disqualification matter asibu thuna dispose tawna ba thamkibani party anima ki wa taraba matungda speaker ki tribunal na respondent ki council da jail ahungi manungda paukhum pirak na ba matam pi kibaga loinena mathangi hearing jail ahungi matungda pangthoklagani Haukiba Numita State Bank of India ga Manipur Police Department aniga gi marakda Memorandum of Understanding MOU ama sign tawna kre hariba sign tawna bagi thoram adu Director General of Police ke office da pangthoki MOU adu da state asige police personnel singe financial service phagat hanna ba warul na maru oina oiki hari agreement adu da police personnel singe special salary package tongan ba insurance benefits haibadi police personnel amana leikidaba thoklabadi that insurance oina lupa crore amadi atai ahenba kudong tiba thokpagi oina lupa lakh tarana chingba imung manungda piba amadi atai kanaba piba na chingba yauri hariba khongthang adu police department ka SBI ka gi marakta hen afaba mari thamnabagi damakni hari thoramadu da Manipur Police Department ki mihut oina Inspector General of Police Administration Sri 𝐶𝐢𝐯𝐞 aduga SBI gi mihut oina Regional Manager State Bank of India Regional Business Office Imphal Sri 𝐶𝐢𝐯𝐞 𝐍𝐞𝐰𝐬 Singh sign taunaki amadi Director General of Police Manipur Sri Rajiv Singh amadi atai atopa SBI ki senior official singsu saruyaki ngan ayupung mga taba matamda yawal luf taru 𝐶𝐸𝐾 Prepak RPF PLA amasung UNLF ki apunba yawal lanmina Manipur gi ngamkhai ngakpagi thabak chatpada KNB amadi IOF ka khutthokna bada leikidraba Prepak Pro gi fingang lanmi Captain Wahengbam Sarat Kumar apokpagi ming W Deva Singh apokpagi ming W Memcha Leifamna Hyanglam Awang Leikai amasung Lance Corporal Longmaitem Boni Sana alias Nongdon apokpagi ming and Razu apokpagi na and Sangida Leifamna Wangkai Angom Leikai gi ngasi aroiba mathaw mangam Langol Tongak Lairebi Singkhong Mafam Amada Pangthokre Aroibi Mathaw Manga Maduda Lamda Masigi Miyamna Saruyaki Lonina Laikidraba PLA gi oina Babu Elias Gulu ngasi Thobal District Herok Part 1 Umang Laikonda Tongan ba Club Organization Mairapaibi Miyamna Hikat Lekat Tamduna Ikai Khumnaba Utkre Laikidraba gi Leirol Chanbagi Thoram Hayeng October 16 Pangthoklagani hari Ini Pak Yang nak bila utak iman macam dah socoy soalnya sini. Haukiba October 16 gi laibak thiba thodok amada leikidraba athauba maruf ahum gi mafamda aina thingkraba lalholuf United National Liberation Front UNLF amasung masigi lanmi sangluf people ngawigani Manipur People's Army na yawol gi kai khumnaba ulakli UNLF Central Committee gi Secretary of Publicity M Sakhen Nakutyek Piduna Thadorpa Cherol Amada Laibak Thiba Thodok aduda leikidraba ningtam lanmi RPF PLA gi Captain Oinam Gulu alias Babu apopagiming oinam kunjo apopigiming oinam ongbi pisak leifam zurivam kadam tala amadi Prepak Progressive ki ningtam lanmi Captain Wahengbam Sopaiba alias Sarat Kumar apopagiming W Deva apopigiming Wahengbam ongbi memcha leifam hyanglam awang leikai amasung Lance Corporal Nongmaitem Nongdon alias Boni Sana apopagiming and Razu apopigiming
Nongmaitem Ongbi Sangita Leifamna 𝐋𝐢𝐯𝐬 Lekai Hariba Ningtam Yawal Lanmi Ahum Ase Mangkraba Manipurgi Ningtamba Hanjinaba Amadi Manipurgi Apunba Saktam Sagadnaba Leipak Miyamgi Lantingda Thongna Fana Lanting Naramba Achangba Yawal Lanmi Singni Ima Leipak Manipurgi Mangkraba Ningtamba Hanjinaba Loilam Lengak Indiagi Mayukta Kulai Paibagi Apunba Ningtam Lanting Chathaminariba Yawolup Singi Apunba Yawal Lanmi Tengol Amana Indian Occupation Force IOF Amasung Makoina Yoktuna Thamliba Kulai Paiba Kutpu Amaga Thengnakiba Lanfamda Athoba Ningtam Yawal Lanmi Ahumna Mangzal Thaba Thaudang Loduna Yeknaba Singa Lanting Nakiba Lanfam Asida Imale Pakidamak Tawaina Ponta Piki MOBC ki makada MOBEDS na silangtuna pangthokliba Chief Minister Lairik Haiminasi program haibat tha taruki free remedial coaching class ki ngasi MOBED ki team amana Kasturba Gandhi Balika Vidyalaya Imphal East Andro da yengsinba chatpada mafam aduda coaching class pangthokpada coordinator oina thopuribi school asige principal Rani Rose Amadi School Asida Tongan ba subject ki oina khallaba oja mangana fazana takpi tambiramki Amadi School asige infrastructure fazana leibana maram oiraga MOVEDS ki norms amadi guidelines chapchana ngakna coaching chatharami amadi school asida remedial coaching yauriba satra singdagi so coaching asina kanaba pibagi maram kaya tambirakpaga loinena school asige principal Rani Rose na coaching asibu Sinbirakpagi Damaktar Department Amadi Chief Minister Buthagatpa Fongdorakli Haina Assistant Project Officer MOBEDS Loinina Remedial Coaching Program Scheme Asigi Scheme in charge su oiriba MD Alam Ajatna Fongdorakli MOBC na Simbiraga Alkoigi CM Lairik Haiminasi 6 months free remedial coaching ase akoi Kasturba Gandhi Balika Vidyalaya Andro Imphal East ahanbo oina center se akoina phangjabani asida akoigi satragai akoigi center sida lakliba satragai asidi akoigi private coaching tawangam jadaba adagi police of the poor background dagi single parent na yopa adagi both the parents orphan gi angang gaina anamba oibna maram oiraga private coaching asingamde aduna khogi 6 month free remedial coaching asina angang gaina hangbada akogi oza thaina mukhogi clear doubt tawangami adagi angang ghaisida akoina oza gaina मखोगी इम्प्रूवमेंट से उबसुंगमे अकोइना डिपार्टमेंट दा अप्रोच तवी खोगी क्लास असे हौजनबिरो खोगी फ्री कोचिंग असे हौजनबिरो अकोगी अंगांग खै असे मैक्सिमम बेनिफिट फंगौनबा मखोगी चही लोद्रिङै दा कोइ हौजरगेना एग्रीमेंट तौद्रिङै दगी खोगी ओजा खैना अकोगी कोचिंग असे हौकी अकोगी बिसिनिरा सभी चुनिसराई सेरगा कोचिंग से अखो छात्र दिने के भी यामना कानाबा मोय हागी अखो जे ममां कोरोना दजु चही अमनगी लाइट तमजे दुगा हुजु अखोना लाइट तमजु हुजिलान जी अमले दिना स्कूल का बता दे इन तवे दो सिगी मुबे कोचिंग जे सीनियर को देगी स्कूल क्लास दा ओगा मयाम दजु पछिरा दम सुबह तो जदम मंजे सिगी मुबे सीनियर को देगी ओजे अजना हागी इन मनोंगी पसान सावा बुसले तनांदु सिले फिदा ओबिगुना अदो सिगिरा मता पदुंगे जो याम थागचनिए अदुगा सिनियर लांबिबा मयाम बुनुसु थागचनिए Coalition Against Drugs and Alcohol Kadana Manipur Lengakna Hidak Managi Potlam Sing Atingbat Thamkiba Buthagatba Fongdorakre Kadagi Secretary Information and Publicity Albrozen Angom Chana Thadrokpa Cherul Amada Fongdorakpada Haukiba October Gitang Tarani Panda Manipur Lengaki Chief Secretary na Thokpa Order Amagi Mantung Inna Manipur da Hidak Managi Potlam Sing Semba Paiduna Thamba Yanthokpa amadi yonbada athingba thamkiba adu afaba khongthang amani hari Cherol asina makha taraduna hai Manipur da hidak mana season nabagi chang asi aduki matik wangli Ministry of Health and Family Welfare gi Global Adult Tobacco Survey gets 2016-17 gi matung inna India gi hidak mana khwaidagi season naba states singi manungda Manipur na ahum suba position da laiki report adu da Manipur gi apunba mi singi chada yangkai manga point ama di hidak mana sizine hari hidak mana asi miyam nasu nisha mayai kaba chinjak ama oina khande achapot amagum chamna khali maramasina
Hidak mana thingbada lengak miyam na pungning changde. Hidak mana ase drug sizinabagi haurakfam gateways of drugs haina su khangnei. Maramdi pikliba angang sing hidak mana sizinnaram badagi atai nisha makal sing sizinnarak I haiba wafam thamlakli. Amadi hidak mana thingbagi khongthang asi maming khakki nattaba thamoi singna thabak oina pangtok piduna Imphal amadi maru oiba kaitel singda phongna yoliba Pumnamak fagatnaba appeal tarakli. Masibu mapung fana fagatlabadi Manipurgi haurakliba Naharol Singh nisagi ipaktagi karadang oirabasu kanbang hamgani. Lengaki khongtang asida kadanasu angamating pangani. Masina tungi Mirol Singh maru oina inkhalakliba Naharol Singh nisagi ipaktagi yamna chauna kalhobang hamlagani. Maram aduna Manipur lengak nasu khudakta thavak oina onthokpiu. Masina tungi Mirol Singh nisagi ipaktagi kanbada achauba kanaba ama oigani haiba wafam Singh Cherol asida phongdorakli. 33 Assam Rifles sinduna ngasi lamsang A sige salam da lemna laing bagi kem ama pangtokre Kendra sige MLA S Razen 9 Assam Rifles sector gi GIZ Ananya Boral amasung 33 Assam Rifles ke commandant Colonel Radha Krishna na haudoki ba laing bagi kem aduda lamsang Kendra gi manung da leiba khul kaya dagi lakpa miyoi singbu Assam Rifles amasung Janims ke Dr. Singh na laing ki school gi mahiroi Singh ahal oiraba nupa nubi amasung Mayai Chalaba Miyoi Kayamarum Lemna Lainki, Assam Rifles ke senior medical officer Singh na mitna nakong naton amadi atay makal kaya gilayong da naba Miyoi Singh da Lemna Laing batan natana hidak langtak Singh su yantoki. Lamdam asigi ariba art form ama oiriba thangta amadi zagoibu malemgi thakta pukhaliba ariba luf amasu oiriba Huyel Lalong Manipur Thangta Cultural Association gi Hongfutarok Suba Mapokumon Pangtokre Imphal East ki Iril Bungda leiba Thangta gi Association asigi sanglenda pangtokpa thoram aduda Association asibu lingkat lamba leikidraba Thangta gi lamda Malem na masak khangkiba Padmasri 𝐶𝐞𝐰𝐬 Saramagi mafamda haikat leikat tamduna ikai khumnaba utki loinana Association asigi artist singna thangta amadi natki oiba zagoi isai kaya su utki thoram adugi matangda director Sanathoiba Sarmana haikibada Huyel Lalong Manipur Thangta Cultural Association asi college ki thakta pukhatnaba leikidraba Padmasri 𝐶𝐞𝐰𝐬 na kanna honarambani adubo Manipur University of Culture lakpadagi ngasidi thangta gi college ama oinabagi ayaba pirakpadagi Hauzik semga sagatpagi thavak kanna chathari handak chaida college hangnaba thorang torambani adubu mahairoi singi class tawgadaba ka yauna semga sagatpagi thavak khara loishindabana handak chaida hangdopak ngamdabani mathang chaida di semga sagatpa loishinduna college ama oina class tawragani thangta gi college asi chief minister N Birena akhanaba fund piduna honnabi badagi oirakpani haiki abaromda Manipur gi nat amadi salan gi oiba mahai asi Mangdanaba Guru 𝐶𝐞𝐰𝐬 na art form oina thambirambani madugi mathakta leikidraba guru asina thangta da natana natki oiba zagoi isai singbusu yokhatuna thambada achoba thodang lorambani haina singtha bawafam phongdoki Arabida maraiba pau amhana pisari Churchanpur More amasung Fawak Chowdagi lanjan narakliba Imung Chama Kun Henbagi Yunfam Senduna Leiba Hokre Makatana government lanjan raklaba sing yaifanaba honori haina chief minister N Birena Thazaba Pirakli Tongan mamafam singdagi security force singna khupsupalai kaya fagat pangamkre JDU ki MLA mangana BJP da yaukibagi mayokda speaker ki tribunal da tharakiba disqualification case na stay speaker hearing chathapre Notice window na sandok sari banumidangi pau matang sidaloi zari ming tabiriba singbu amuka hanna chan mabamna krumjari
Ningol Chakauba amadi Diwali kumaida relief camp te leiriba ichilinaw singna saba polam sing leibiu. Manipur Handloom and Handicraft Development Corporation na nauna branded tawraba sumna khaktagi lupa lising amadagina lising amaka chamri fawada mamal oiba combo gift pack phangbigani. Masida nimit khuding sizinariba dup thaumai fi sunanaba kon fengnanaba haksang noinaba sapon final fajaraba bag amada yauri. Amaromda State Handloom Expo October 23 dagi November 3 fauba ibu amasumang lila sanglen pangthuk jaragani. Manipur Handloom and Handicraft Development Corporation Pauna Bazar na sinba mela asida nimit khuding gi sizinaba polam singi mathakta kauna liwa ihungi polam sing yauna Manipur gi relief camp lebe chilena usingna saba polam kaya ama uchagani. Mela asibu yengbala piyo amadi miyamna relief camp lebe chilena usingna sem sajariba polam sing asi leibiduna pungning thogat piyo thauna hapiyo haina paujenjari. पैसा यामना लेजतबा मी सिंगी आदि लाइरब सिंगी दमक्तदि यामना खुदोंसाय कोन ट्यूशन फी पी हादना सिदा एजुकेशन मोगी सिस्टम सिदा फजना सोयब खोदब केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माय पाकनबा होनरबा मतमदा हाइथोय सिंथोयरबा पैरामेडिक्स अमदी हेल्थ केयर टेक्नीशियन सिंगी अचौबा थौदांग ले JR Institute of Medical Sciences ta degree amadi diploma in MLT OTT RIT diabetes management clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training bizari Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da bizari ICOG paramedical की OTT department दा second semester exam था जरी ये वो hostel visit की खुदों चाबाम ले रही को अदुगा मना अपन tuition fee fee है जो ना सीधा education वो ये system सीधा फजना सोई बुफकत पकेम तो लेते हैं फजना तंबी इशागी lab मतिक चान लेबा library मतिक चान लेबा उनसे hostel मतिक चान लेबा ना मरम मरगा hostel दा अपन hostel visit अदुम ते जब फंगे अखोई लोइजद्रगा सो अदुम nursing doctor सिंगना अखोई दा लीड तौबीरगा को अखोई दा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे पैसा यामना लेजतबा मी सिंगी आदि लाइरब सिंगी दमक्तदि यामना खुदोंसाय करिगुंबा लेजतरगासु आदि सहीगी स्कॉलरशिप अदुम कंपलसरी अदुम फंगे कोई सिदा तंबलगे अना हजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता अवाबा हाइदि कैमता लेते कैगिना हारकांदा अखोइदा दुम फैसिलिटीज अदुम फंगहली लैब की फैसिलिटीज अदगे अखोइना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लैब ता चलगा ओइरो अखोइ दुम तौवे इंस्टीट्यूट एसेना पीरिबा खुदोंचाबा एसे मयाम पुन्ना लौमिनसे पुन्ना तमिनसे खुदोंचाबा मयाम से लौमिनसे मयाम से पुन्ना तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा सि लौबियो Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial ready training and placements. SGT University, empowering tomorrow's leaders.